Bishnupur District manung channa leiba Laisoi Relief Camp changjapham louriba Inmate ngarang Thouri Yallaga masha mathanta Sijanaba Hotnarambaga thoudok aduga Leinana ngasi Imagi Meira na victim oiraba meeoi aduga unnaduna angamba shel Mateng Pangkhre tengbang piba aduga Leinana Laisoi Relief Camp ta masha mathanta Thouri Yallaga sijagi tauramba meeoi aduna hai irang asina maram oiraga Relief Camp ta hek leirakpadagi ngasi fawba thabak supam khangdabana senthok lambi amata leirakkhide masina maram oiraga nupi angang sengge maning thunghanba ngamlaktaba amade pendaba kaya leirakpana masha mathanta sijanaba hotnarakpane adubu miyamna kanbi badagi ngasidi anoba mapok ama phanghanbire Leinana Imagi Meira gi thongmi seng lakbiduna mahakpo hingnabagi thona ama hapiba se nungaiba fawi maramaduna Manipur gi tongan ba mafamda hangba relief camp singda changjapham louriba Inmate singna society ge haina khanbigano aikhoi amata oina punsinduna thona leina hingminasi haina mahakna makata ki panbeya bade ngarang Laisoi ge relief camp ta society tongna ba hotnaramliba masagi chahi kuntare rom suraba meeoi adu mamang chahi gi me tang ahumdage thorakiba irang asina maram oiraga Churachandpur ge saikot ge lanjalakpani ngarang han aigi thoudok ama thokibado mado ai kano tawbadagi ai wakhan tikubadagi thokiba thoudok ni mado ai masidagidi ai go imam mayam ama leire ima hoi mayam jiga kano tawraga matungda atopana kanagumba wakhan tikpa leiragasu ima hoi kaika mayam ama leide relief camp sida akoina leiredana kano tawraga wakhan tikpa kano je thadogasi aisu ngasidagidi thona phana ima leibak kidamakta thawai tharasu ima leibak kidamakta tharani apunba waina ima hoi mayam leiri ima hoi ga kholau punna amatang lawminaji haina ai kanoda media gi mamangda thamjari Tengmang khongchat aduga Leinana Imagi Meira gi convener thokchom sujatan hai relief camp singda changjapham louriba ichil inau pumnamak maral amata leite maral leitana karigidamak society tawgadoribano maramaduna tongan ba relief camp singda changjapham louriba ichil inau singna society tawge haibagi wakalona se thadokpiu madugi mahut aikhoi punna center amade state lenga tanaba kholau oina lawminase haukiba tang tarukta su Kwaktada hangba prefabricated shelter home da changjapham louriba Inmate ama society tawraga leikidaba adu thamoi sokna nuaite haina sujatana makata ki Relief camp da leiba punamak mai kai khudimak da leiba punamak ki mafam da su ngasigi media gi through the message ama tawjari ba se masi tasengna thamoi degi asengba do tholaga soisa haba wakhal se thadu piu mioi ba gi mapok se yamda wana tangna phangba mioi mapok ni mi ama oina po om ba gi thawdang khara tawrombaga pun thawaina ponta oigi budo maduna hena laiba phai aduna agoi punamak manaraga hoji mokoina sanariba pot khudimak se yadi haiba mokoina du khangalaba matamda madugi landengna da sigi bado aduna hena changna sarga ka ba haiba do oidoini aduna sonda biganu nara laitana naran dandi phangbe haroi aduna aigi iran karino haiba question hangba matam yaure hojiti tha 13 sure kanana bu khangdana leiba ngamdoino aduna maram oiraga laibiri ba punamak sonda ba kaisu yaroi iran laitana iran thangjan ba haiba potuni moire tawrise aduni kanada taina ba tai akoi ki state sarkar amasung center da taina ga do poni